ꯁꯦ ꯏꯃꯥ ꯀꯩꯊꯦꯜ ꯏꯁꯧ ꯃꯈꯣꯡ ꯀꯣ ꯑꯗꯨꯒꯤ ꯃꯈꯣꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯕꯣꯛ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯐꯝꯃꯤ ꯑꯗꯨ ꯁꯤꯅꯉꯥꯏꯅꯤꯀꯣ ꯑꯗꯣ ꯆꯤꯡꯁꯤꯜꯂꯀꯥꯟꯗꯀꯣ ꯌꯥꯝꯗꯁꯨ ꯑꯃ ꯈꯤꯇ ꯄꯤꯒꯦ. 오케이. Silakan Pak, nampak kita klik ya. Siti kulang ako berapa? Kulang kamu kau beri berapa? Boko. Ai kau lagi. Cece. Cece. Satu. Aduh, kan kacau ayuk tak? Kan dah Pak. Oh, pare. Jam silo. ꯁꯤ ꯈꯨꯜꯂꯀꯥꯟꯗ ꯁꯨꯝ ꯄꯩꯁꯥ ꯈꯔ ꯇꯥꯟꯖꯔꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯩ ꯆꯥ ꯊꯛꯅꯕ ꯄꯆꯥ ꯑꯃꯗ ꯄꯤꯔꯝꯒꯦꯀꯣ. ꯍꯣꯏ ꯏꯇꯥꯎ, ꯁꯤ ꯄꯥꯏꯁꯦ. ꯑꯩ ꯅꯨꯡꯁꯤꯅ ꯄꯤꯕꯅꯤꯀꯣ. ꯑꯩ ꯌꯨꯇꯨꯕꯔꯅꯦꯕ. ꯑꯩꯅ ꯑꯉꯝꯕ ꯄꯤꯕ ꯅꯨꯡꯁꯤꯅꯦꯀꯣ. ꯆꯥꯊꯣꯛ. ꯍꯤꯗꯥꯛ ꯆꯥꯕ ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦꯀꯣ. ꯐꯔꯦ ꯑꯣꯀꯦ. ꯁꯅꯤ ꯀꯩꯅꯣ ꯇꯧꯗꯦꯕ ꯑꯔꯥꯏꯕ ꯊꯤꯑꯕ ꯍꯥꯏꯇꯥꯔꯦ. ꯁꯤꯂꯦ. ꯑꯩꯅ ꯅꯨꯡꯁꯤꯅ ꯍꯥꯞꯄꯤꯅꯤꯀꯣ. ꯑꯩꯈꯣꯏꯁꯤꯅ ꯄꯩꯁꯥ ꯆꯪꯕ ꯅꯠꯇꯦ. ꯍꯥꯞꯄ ꯑꯗꯨ ꯊꯤꯟꯖꯤꯜꯂꯀꯥꯟꯗꯀꯣ ꯌꯥꯝꯗꯁꯨ ꯆꯥ ꯊꯛꯅꯕ ꯄꯤꯔꯝꯒꯦ. ꯍꯣꯏ ꯏꯃꯥ ꯇꯥꯕ꯭ꯔꯣ? ꯁꯦ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯄꯤꯅꯤꯀꯣ. ꯁꯨꯝ ꯈꯨꯂꯥꯡꯒ ꯀꯧꯗ꯭ꯔꯕꯣ ꯉꯁꯤꯒꯤ? ꯆꯥꯊꯣꯛꯑꯣ. ꯑꯣ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯄꯤꯅꯤ. ꯆꯥꯊꯣꯛꯀꯣ. ꯆꯥꯊꯣꯛ. ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯄꯤꯅꯤ. ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯑꯍꯜ ꯑꯣꯏꯕ ꯏꯃꯥ ꯑꯃꯈꯛ ꯐꯝꯃ ꯂꯩꯔꯦ. ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ. ꯌꯥꯝꯕꯁꯨꯀꯣ ꯆꯥ ꯊꯛꯅꯕ ꯑꯩꯅ ꯑꯉꯝꯕ ꯈꯤꯇ ꯄꯤꯒꯦ. ꯑꯣꯀꯦ. ꯆꯪꯁꯤꯜꯂꯀꯥꯟꯗꯀꯣ. ꯑꯣꯀꯦ. ꯌꯥꯝ ꯀꯩꯗꯧꯔꯤꯅꯣ ꯁꯤꯗ ꯐꯝꯃꯤꯔꯣ? ꯁꯦ ꯑꯩꯅ ꯅꯨꯡꯁꯤꯗ ꯄꯤꯔꯤ ꯆꯥꯊꯣꯛꯁꯦ. ꯀꯣ ꯑꯩ ꯅꯨꯡꯁꯤꯗ ꯄꯤꯕꯅꯦꯕ. ꯆꯥꯊꯣꯛꯀꯣ. ꯑꯣ ꯐꯔꯦ. ꯁꯦ. ꯑꯣ ꯁꯦ ꯑꯩꯅꯅꯦ ꯑꯍꯜ ꯑꯣꯏꯔꯦ ꯅꯨꯡꯁꯤꯗ ꯄꯤꯔꯤ. ꯆꯥꯊꯣꯛ. ꯅꯠꯇꯦ. ꯆꯥꯊꯣꯛ.